ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯤꯁ ꯑꯃ ꯄꯤꯖꯔꯤ ꯑꯃꯗꯤ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯑꯍꯧꯕ ꯈꯨꯕꯥꯛꯀ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯎꯖꯔꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯊꯣꯛꯂꯛꯇ꯭ꯔꯒ ꯀꯅꯥꯅ ꯊꯥꯡ ꯄꯥꯏꯅ ꯆꯣꯡꯗꯣꯏꯅꯣ ꯑꯗꯨ ꯏꯆꯦꯝꯕꯒꯤ ꯑꯍꯧꯕ ꯈꯨꯕꯥꯛꯇ ꯅꯤꯖꯒꯦ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯗꯤꯐꯪ ꯑꯣꯏꯔꯕ ꯃꯌꯥꯝ ꯁꯨꯝꯅꯕꯝ ꯂꯩꯇ꯭ꯔꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯐꯤꯂꯝ ꯅꯝꯅꯤ ꯁꯦ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ ꯃꯥꯡꯕ ꯇꯣꯡꯕ ꯌꯦꯡꯉꯨꯅꯨ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯣꯏꯕ ꯐꯤꯂꯝ ꯅꯝꯃꯨ ꯅꯣꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯗꯣ ꯗꯥꯏꯔꯦꯛꯇꯔ ꯅꯪꯒꯤ ꯄꯦꯃꯦꯟꯁꯦ ꯑꯥꯔꯇꯤꯁ ꯅꯪꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯃꯦꯟ ꯇꯧꯔꯤꯁꯦ ꯀꯠꯊꯣꯛꯄꯅꯦꯕ ꯁꯤꯗꯤ ꯀꯠꯊꯣꯛꯄ ꯂꯩꯇꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝ ꯋꯥꯠꯂꯣꯏ ꯊꯣꯛꯀꯅꯤ ꯑꯥꯔꯇꯤꯁ ꯋꯥꯠꯂꯣꯏ ꯗꯥꯏꯔꯦꯛꯇꯔ ꯋꯥꯠꯂꯣꯏ ꯇꯦꯛꯅꯤꯀꯦल ꯋꯥꯠꯂꯣꯏ ꯑꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯌꯣꯛꯈꯠꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯍꯤꯡꯉꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯡꯉꯤ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯇꯨꯡ ꯏꯟꯗꯣꯔꯤꯕ ꯐꯤꯂꯝ ꯋꯥꯀꯔ ꯍꯥꯏꯕꯁꯤ ꯗꯥꯏꯔꯦꯛꯇꯔ ꯇꯨ ꯁ꯭ꯄꯣꯠ ꯕꯣꯏ ꯐꯥꯎꯁꯤ ꯋꯥꯀꯔꯅꯦ ꯃꯗꯨꯕꯨ ꯄꯦꯃꯦꯟ ꯇꯧꯕꯤꯗꯣꯏꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯦꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯇ꯭ꯔꯗꯤ ꯑꯐꯥꯎꯕ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯑꯥꯔꯇꯤꯁ ꯃꯩ ꯍꯧꯕ ꯂꯩꯒꯦꯔꯥ ꯃꯥꯒꯤ ꯄꯤꯅꯐꯝ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯟꯕ ꯆꯦꯛꯁꯤꯟꯕꯤꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯣꯝꯅ ꯁꯤꯗꯅꯕꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯦꯕ ꯁꯤꯒꯤ ꯇꯥꯂꯛꯇ ꯀꯩꯗꯧꯔꯤ ꯃꯥꯔꯀꯦꯠ ꯂꯩꯇꯕꯅꯤꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯅꯤ ꯀꯥꯞꯄꯅꯤ ꯂꯝꯄꯥꯛ ꯑꯃꯅꯤ ꯀꯥꯞꯄ ꯌꯥꯕ ꯑꯦꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯐꯥꯎꯅꯔꯒ ꯐꯠꯇ꯭ꯔꯛꯀꯤ ꯀꯥꯞꯄꯅꯤ ꯂꯣꯏꯔꯅꯤ OTT ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯥꯗꯣꯛꯀꯅꯤꯕ ꯃꯥꯔꯀꯦꯠ ꯈꯤꯇꯪ ꯁꯦꯜꯗꯣ ꯍꯜꯂꯛꯅꯕ ꯍꯥꯏꯅ ꯀꯩꯗꯧꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯁꯥꯊꯤꯌꯦ ꯐꯤꯂꯝꯁꯦ ꯉꯁꯤ OTT ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯦꯗ ꯁꯤꯁꯇꯦꯝꯗ पैसा कापगा येंबी याबा ओली वन टाइम येंबी याबा ची येंगगने अथंदा लोक लेगेदो पोची लोक थुगायरगा डाउनलोड तवरगा नतगा मोबाइल नम्मगा मसीगा OTT प्लेटफॉर्म द रिलीज के तो पोचे नोंगालगा शेयर कमनले लुपा मंगा द लुपा तरा ब्लैक तो पैरा टेट थाइटारे पैरा सी अदु नंग अदुगी एप तु चंगा लुपा चामा येदु सकपदी आइंगोंद लुपा तरा कापो आई नंगी टेलीग्राम द्रा व्हाट्सएप द्रा कापो किन सी ब्लैक ग्रुप अम लेरेबा सिना प्रोड्यूसर सिंगी हाले वंस मोबाइल द चाइगर बाय सिदी फिल्म दु मपुची लोरे अदुना लेजिन बिरि बाय चिना वालमन इसाइसु खुदि मक्ता रिक्वेस्ट नि मोबाइल द डाउनलोड तवरगा ब्लैक द थादरको फिल्म सिंजे सुयेंग येंग बिगनो मदो लाइबक थिबन नुमित अमदन जेल यौदुरिबनी 1957 सिनेमाटोग्राफी एक्ट की मनुंग द कॉपीराइट एक्ट एनामा यावरी कॉपीराइट एक्ट न करी हारी आइना हाजबना ते मसिल एक्सपर्ट तगे इन खंजबनी कनागुंबा डायरेक्ट एंड इनडायरेक्ट ता मीगी कॉपीराइट यावदबा फिल्म अमा आइना आई मोबाइल दे यावरमबा मदो फाबा मतम बने खुरालक मीदो अदुगा आइना आई मरुंग पिरपने पालन बाइगा अनि मुक्सी पेनाल्टी जमाने सुंगसोय सोयदना मदो खांगी बदा पुलिस ना नत्रगा फिल्म फोरम आइबसी यकोय मेंबर लिसिंग तरा मथोइनी मेंबर लिसिंग तरा मथुसिगी फैमिली लिसिंग तरा मथोइ वरे अदु इतागदी फैमिली अमद मी तरा लेबा मतमदा 11000 into आयो रे मी लाख यवरे नाकोंग अमा यवगी मतमदा सुंगसोय सोयदना फागनी जेल जोगने येल जोगसु नेगोशिएट तमतम दलपला अमनि तिंगनेबा